LAMDAM asi SHAK TAKPADA SHANNA KHOTNABANA ACHOUBA THOUDANG LAUI HAIBASI PUMNAMAKNA YANARABA WAPHAMNI ADUBU SHANNAROI SHINGGIDAMAK SHEL KAYA SHANGNA SHARABA MATUNGDA KUMJA 2013 October 18 da SHANGGADUNA MEEYAMDA SHINNAKHRABA Jiribam Multipurpose Sports Complex MANUNGDA LEIBA SHANNAROI SHINGGI HOSTEL ASIDI NARAK-MONGSONG Marakta Akiba gi Mashak Oina Lotlaga Leihouri Hiram asida Tom TV gi akanaba paudum ama Malimgi sana khonabagi mapta Manipurna achouba fida ama kanba ngambadagi state asida National Sports University linkhalakpani haina luchingba singna tongan function kayada haiduna lakli masida natana national amasung international gi thakta mai paklaba sanaroi kaya lengak amasung lamdamasigi miyamna pukning thogatpagi thabak leptana pangthorakli asumna miyam huptuna sanaroi sing pukning thogalabasu sanaroi singi thauna uthokpham oiriba sanabung kari fifamda leiribagi haibasudi wahang ama oiri Jiribam Multipurpose Sports Complex asida punna staff mapan leigadabagi manungda hauzik staff mari tamak leiri Watna leiriba staff mari asigi manungda UDC amamuk Thaubalda utilize tawkhre hauzik complex asida superintendent ama LDC ama amadi PET ama khak leiri Complex asigi manungda leiriba hostel asigi matangda All Jiribam United Clubs Association gi Vice President Mutum Premchandrana Tom TV da hai Complex asi Jiribam miyam da sinarakpa matamda faukhiba nungaibadu ngasidi ningsingba khakta oire Sanaroi singi hostel asi mayai kaba chinjak chafam amadi nattaba lichat chatfam ama oirakpagum tawri lengakna Sanaroi singda pikhiba asadu ngasidi kadaida chatkrabage Mapalamda sanaba chatkadaba sanaroi kaya Jiribamgi complex asida lehalaba matung asaba weather haina halaga sanaba chalhangani haikibadu ngasidi arembo oire oirakliba fifam asi mari lenaba singna mijeng changpham thoi hainasu mahakna pendaba fongdokhi पेंदबदी यामना फावे कोई मतम गेबा मतम गेना कोई जिरी प्रजा सेक्शन मोइना कोई सीएसओ लेवल लेसु मतम दा कोइना कोई सरकार की नाकोंग यंगना बाइदना कोई यामना लाउखी तोंगान बा सीएसओ सिंगना हमसिदा अदुगा ममांगदसु ममांग चटपा कोई साबिरमिबसी मरोइना एक्लामाइजेशन जिरिबामदा अखोइगी इम्फाल लगी प्लेयर सिंगसिना अतोपा स्टेट चटपा मतमदा कोई सानाबदा कोई असाबा खांग ngamnabidamta जिरिबामदा था अमनी लेहलकान हारिबा हॉस्टेल सिदगा थम्मगा हारिबा कॉम्प्लेक्स सिदा प्रैक्टिस कुमा तौरगा अतोपा स्टेट ता SHANNAROI adu mai pandam dasu sagiba mani sports complex si haiba complex asigi yaski Jiribam si hoji district ama oibanina district DSO ma Jiribam si thambira kanda magi main power tongan ba event singi forcing thamaga main power khar yamal kanda magi campus si luna nana tonjaningi mamdi natragadi mafam si mongsong warga khoi tongan ba nattaba lichat nisa sabam na chingba pagi khoi mami ma sum uba phange masi nungaijade eje Jiribam praja moina Jiribam Multipurpose Sports Complex manungda leiba Sanaroi singi hostel asigi matangda Jiribam District Badminton Association gi Secretary Thokchom Homendrana Tom TV da fongdorakpagi matungina district asida sana khonabagi tournament ama sinba matamda leifam chafam gi matangda thengnariba awaba sing panbagi loiba nairoi Karigomba hostel asining thina sizinarabadi hauzik thengnariba khudong chadaba sing asi thengnaroi hostel leina sizinaba ngamdriba asi sizinaba ngamnaba mari leinaba singna honabiu Ward liba staff sing ningthina lehelabadi complex asi hena masak thokpa sports complex ama ohenbada natana sanaroi kaya puthokpadasu mating oigani haina fongdokhi sida leiba hostel asi yamna kaino ina season adana tifang oina leibase mana kaino tawbadagi inauguration tawbadagi haju season adana leire mamang dasu koina all manipur gi state tournament ama shingiba matamda mapalom dagi haibadi imphalom dagi natraga manipur gi district mafam kya dagi players sing lakpa matamda leiba saba moi accommodation pibada khoi dasu yamna chawba problem ama thengnagi aduna masi gi hostel asi yari makai kada semjan sajan bidaga players sing atopa manipur gi district sing dagi lakpa natraga mapalom dagi lakpa players sing leibagi condition ama sembidaga yam nungai ni khal KUMJA 2013 SHANGGADUNA matungda akoi sijanadana thamlaba matung hauzik se yamna fibam kaiba mafamda leiriba koi Jiribam Multipurpose Sport Complex ki hostel aduni hostel asi akoi sijanadana thamgibduna hauzik se yamlaba sil kaya changiba taraga su hostel asi gi mahi chaba yaba thabak thorom singdi pangthoktabna mafam asida mayai kaba chinjak singi Chafam aduga nattaba lichat chatfam oirabra haibagi wafam kaya maki kayadagi fongdorokpa leirabnina mangliba mapu pandana leiriba hostel asigi mapu kanana oigadawri aduga
ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯍꯜꯂꯤꯕꯁꯤꯒꯤ ꯗꯥꯏꯇꯅ ꯀꯅꯥꯅ ꯄꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯂꯕ ꯃꯇꯨꯡꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄ ꯖꯤꯔꯤꯕꯥꯝ ꯃꯤꯌꯥꯝꯅ ꯉꯥꯏꯍꯧꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯊꯣꯝ ꯇꯤꯚꯤ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯏꯕꯨꯡꯉꯣ ꯂꯥꯏꯁ꯭ꯔꯝꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯏꯁꯥꯃꯛ ꯌꯥꯏꯐꯕ ꯃꯩꯇꯩ ꯈꯥꯔꯤꯕꯝ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯖꯤꯔꯤꯕꯥꯝ